mayam punamakpu Phungatok YouTube channel na taramna okchari. Ngasigi anauba video asida mayamda lijagadoriba wari asi Missile Man of India hairagasu khangnaba India gi taraga mathoi suba president oiramba APJ Abdul Kalam sangna hairagana Abdul Pakir Jainulabdin Abdul Kalam hairiba mioi asigi punsi warini. Abdul Kalam yamna lairaba imung amada poglakhe. Imung manungi leita lairada mateng pangnaba yamna piklingaidagi khabar yolakhe. Lairik laisu ka hena haiba satra ama oina hauraktrabasu honaba kanbana India gi masak nairaba scientist amadi India gi president phawbo oirakhe. APJ Abdul Kalam na yamna lairaba imung amadagi saknairaba scientist amadi president phawbo oirakhibagi wari asi loiba phawbu yengminasi. Adom channel asida ahanba lakpa amadi channel asibu subscribe tawbidriba oirabadi asigumlaba masak nairaba mioi kayagi punsi warida yumpham oiba video sing leptana yengbinaba Phungatok YouTube channel asibu subscribe tawbiramu. Abdul Kalam October gi tarik taraga manga 1931 da Tamil Nadu gi Rameswaram da leiba Muslim gi imung amada poke. Apokpa mapa gi mingna Jainulabdin amadi apokpi mama gi Asiyama kawi. Abdul Kalam machin manau manga pokpada itom tombani. Magi mathakta mayamba ahum amadi machi ama lerame. Abdul Kalam gi mapa hi loirame. Hi asida Rameswaram dagi Dhanushkodi amadi Dhanushkodi dagina Rameswaram phawba Hindu gi lining ba singbu puduna chatpagi thabak torame. Mahaki mama imung manungi chakthong phisu tawduna leibi icham chamba nupi. Abdul Kalam gi mapu boxing yamna ina kera khunba lanthum chawna leiba karbar wala oirami. Adubu matamgi matung ina karbar laikha tarakpadagi Kalam pokpa matamda yamna lairaba imung ama oirami. Abdul Kalam yamna piklingaidagi imung manungi leita lairada mateng pangnabagidamagta khabar yonba salame. Abdul Kalam larik laisu ka hena haitoi singthoiba angang ama oiramde. Adubu larik paba amadi larik ki maramda hotnaba yamna kalame. Nongmada matam kuina larik orairami amadi angkar subject pu piklingaidagi yamna pamjarakhe. Abdul Kalam na Swartz Higher Secondary School dagi Higher Secondary loisalaga University of Madras da affiliate tawba college Saint Joseph College dagi physics da graduate loisalame. Masigi matungda Madras Institute of Technology dagi Aerospace Engineering loisalame. Abdul Kalam na piklingaidagi pamjarakpa fighter pilot oinabagidama Indian Air Force ki recruitment jarame. Adubo laibak thibadi mi nipan khak khangadabada mahakna mapan suba position da laihobadagi khanhaukhide. Masigi matungda DRDO ge scientist oina thabak tawba horakhe. DRDO da Abdul Kalam na tawriba thabak sing asi mahak pianba oiramde. Masigi matungda 1969 da ISRO da project director oina transfer tawruklaba matungda ihan hanba oina Rohini satellite mai pakna July 1980 da thagatke. Masidagidi Kalam lepa laitana hotnaduna missile amagi matungda ama mai pakna thagalame. Scientist ama oina India gi science and technology da kathokpaga loinana hotnariba sing asibu khangbiba oina 2002 da pangthokiba president election da matamdugi NDA government na Abdul Kalam bu nominate tawke. Amadi election asida mai paktuna 2002 dagina 2007 phawba India gi president oina thabak torome. President oibadagi potharaba matungda Kalam India gi atop mafam singda leiba college amadi institute singda professor oiduna mahairoi kayabu lamjing lamtak pirame. July gi tarik 28 2015 da Shillong gi Indian Institute of Management Shillong da pangthokpa function amada lecture piringai Abdul Kalam wantharaki amadi mafam aduda leiba hospital amada cardiac arrest tawduna Abdul Kalam aikoi punamak pu thadokduna chatke. Abdul Kalam na tawramba thabak sing asibu ikai khumnaba utpu oina mahaki mapok numit October gi tarik taraga manga asi United Nation na World Student Day haina lautoktuna Prithvi gi mafam kayada numit asida palan tawri. Chillaba matam kaya kaithoklaga video asi loiba phawba yengbibagidamak thagatchari. Video asi nungaibirabadi like tawbiyu. Video asina kari phawhanbagi haibasi makhada comment iduna haibirau amadi asigumlaba video sing leptana yengbinaba Phungatok YouTube channel asibu subscribe tawbiyu.